UFO gi oja Luchingpuran RK Manisana matam amada maitai gi thangta kakna tana mangthrakliba thaksi khasi asibu yokhatuna thaksi khasi na yom labalebak ama ohena bagi wakhalonda lamdam masigi naha kaya amma sembiba horakhibani haina Universal Friendship Organization UFO gi Secretary General Y Mairab angomna phongdokhrai Thangmeiband Charauk singde leiba maitai huyen lalong sintam saklen chajal academy UFO Thangmeiband Branch ge ngasi pangthokhiba kun suba rising day thorong ga bailena mahakna afum asi phongdokhibani mahakna makha taraduna Jorjan Maharaj Arambam Samarendra Amadi Atom Babu Sarma Haiba Mui Ahum Asina purpose Tauduna Pam Kiba Bishum Chinga Mipamda Yanaki Bagi Matung in resolution number 8 Sajal Haibasi Putoki Masidagi Sajal Maite Huyen Lalongi Mahi Asi Tamba Hongra Kibane Maru Oina Maite Huyen Lalong Sintam Sanglengi Mapu Oibiri Ba RK Manisanagi Apokpa RK Sanahal Miyamna Mani Amin sana haraga khangnariba mioi asina mapung oina sajal haraga khangnaba huyen lalonggi mahi asi mapung oina sandokpa haukiba amani masidagi hauraga iningthau buda chandra na ningthau phamba langlakhiba matam fawba thangtagi saktam asi utkhi lunana Second World War ge matamda lakhiba luchingba singda faw thangtagi saktam asi utlaba matung tapmatapna thangtagi mahi asi sandorokpa haurakhi amade kumjari singmo chamapan kontrata tagi hawduna kasari mafam singda su haiba mahi asibu sandokpa su hauke adubu asigumba institution asi Manipur ge mafam kayada pak sanna hawdoklaba matamda sintam sanglen ge mapu RK sana halki machanupa oja Luchingpuran RK Manisanana sinaduna kumjali singma chamapan ga humfutara mangada naha kaya ama khomlaba matungda naha sing talent yengnabagi damakta Imphal dagi kasar fawbagi oina cycle exhibition ama suchatki masidagi hawduna sajal haraga khangnaba maitai huyen lalonggi oiba sintam sanglen sagatna bagi manglan ama mangba hawrakhibani hariba sintam sanglen ase Manipur danatana Assam amadi kasari mafam singda pak sana sandokpa hawrukpa aduna haujikti organization asigi battalion kya saphongba sungamlakhi maruona ipa ipu singa thamdiramba thangta kaktanatana maitaigi mangtharakliba thaksi kasi asibu yokhatuna thaksi kasi na yomleba lebak ama singatpa hajuna lamdam asigi naha kaya ma tasin khomjinduna hawduna asigumba sanglen asigi lingkhatpa hawrakhibani maramaduna lamdam asida leiriba mioi kaya na ipa ipu singa thamdiramba singa asigi yokhatuna thaksi kasi na yomleba lebak ama ohen bahai base yam namak tangai fade hana sumhak na phongdokhe ngasi rising gi thorom adu da sarok ya ke bathawai bangi social worker yengkhom sanjip na hai ki bada sajal na lauri pathodak ase maru one ipa ipu singa thambiram ba lining laishon thaksi kasi amadi chada lonchat singa sibu yokhat pa hai base ni masigumba mamal yam leba chatna lonchat amadi mangtharakli ba imalona chingba singa se yokhat na bo khona bada miyam na su achobo thodang lo biduna tangdu leita ba amadi Marol leba Manipur ama oina ba hona minasi haba wafum singsu phongdokhi amarom da Thangmeiband Charauk sing chingda leba maitai huyen lalong sintam changlen sajan UFO ge 199 suba Thangmeiband Branch ki ngasi pangthokhiba kun suba rising thorom aduda manung channa UFO ge founder RK Manisanagi mafam da ikai khumna ulaba tungda naharol lesemba club NLC gi president Laishram Chandra Kumar na ivodo pakhang ba yekpa malengi fira chingkhat khibgalena UFO gi member singna malengi fira gi mafam da ikai khumna basu utke masigi matung thorom aduga mari lenena Thangmeiband Branch ta member oibiram ba Laifam Kunogdagi RK Bodena Laikidabada organization asigi members sing na minute ama tumina leptuna awabasu phongdokhe ngasigi thorom aduda NLC gi president Laishram Chandra Kumar na athoba mitunglen malem imagi general secretary Karam Laxman na thorom mapu amade social worker yengkhom chanjepna akhana mitunglen una sarokya khe lena UFO gi Secretary General Yumlem Bam Mairaba Angom Thangta ge instructor T Mohen amadi Manipur gi tongan ba mafam dagi lakpa UFO ge members sing su sarukya khe Asia ku gi sajal na UFO na singbi langbi dana adu UFO na matam sangma isang sina akoi gi maitai gi akoi gi lining laishon
ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯅ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯅ ꯊꯥꯏꯅ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯁꯦ ꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯕ ꯍꯦꯟꯅ ꯑꯐꯕ ꯀꯩꯅꯣ ꯑꯃꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯁꯦ ꯍꯟꯕ ꯅꯥꯏꯗꯅ ꯍꯣꯠꯅ ꯊꯥꯡ ꯇꯥ ꯁꯤꯗ ꯅꯠꯇꯕ ꯃꯩꯇꯩꯒꯤ ꯃꯥꯡꯊ꯭ꯔꯕꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯡꯊꯔꯛꯂꯕ ꯊꯛꯁꯤ ꯈꯥꯁꯤ ꯑꯁꯤꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯍꯥ ꯃꯌꯥꯝꯁꯦ ꯁꯦꯝꯒꯠꯄ ꯍꯧꯈꯤ